Akisbani Imphal, Nolini Devi na pau pajari. Ahanbada, maruiba pau. Imphal East ki telepati da labor laisang ama tugaira mi haiba wahaudagi miyam na irang haurakpada pulis na laksinkre. Amerika da pukigadaba Manipur gi akangba umuro kilogram 4 ngarang lamthakre. Amishung Gujarat Bidhan Sabha Mikhal gi anisuba tangka ki bot thadana ki bagi sang sada humpuyo ki. Imphal East ki telepati amati ahongpung ki marakta leiba no man's land da leiba laisang ama sakangdaba singna tugaira mi haibagi wahaudagi telepati da khundari ba miyam na ngarang numidang chauna irang haurakre. Aikoi gi paumin hai khongjang changsi liba singna laisang tugaiba da chena ba miyo sing phaduna dandi pina ba taksin ki. Tungda mafam adugi miyamna lambida tayar mai thaba yauna thawong adubu yaning taba phungdoktuna khongjang changsilaki maduda pulisna lambi thingbagi khongjang handokna bahaibada yadabadagi muknaraktuna pulisna tear gas amadi mok bom kaptuna miyam tankaiki haujichu mafam aduda makhatana pamdaba thudok sing thorakpa thingnaba pulisna ningthina ngakseli Amerika da pukigadaba Manipur gi organic oiba akangba umoro kilogram 7 ngarang horticulture and soil conservation mantri letpau haukip na lamthakre thauram duda Sri letpau haukip na hai Tamenglong amadi None jila da phangliba umorok sing asi laboratory da test obada chemical yaubagi khudam sangdam amata phangdabadagi organic oiba umorok ni haiduna Amerika na laikiba asi sauktup saningai ni Manghai Manipur da phangba organic ki potok sing malem gi leba kaya da pamna bagi sang nongma gi hengalakli hanan nasu ki hom sing yangang amadi kiwi na singba organic ki potok sing mapalam da mai pakna yon ba hokre maramaduna longmi singna organic oiba potok sing potok pagi mai kaida yena mai onchin juna sel tungi phibam phagadhan ba khona minasi hainasu mantri na afil toki Lawsungu Mantri Tongam Bisojina Hai, Manipur Jila Kudimakta Soil Testing Laboratory Thamna Bahona Ragani, Imphal Dangarang Pangtokpa World Soil Day Gitauramda, Atoiba Mitung Oina Saruk Yaratuna, Mantri Nahai, Lawsungu ki Tabak Sing Paikat Pada Lebak Leho Sanging Tobaki Tangai Padaba Ledak Liba Siki Yanglaga, Jila Kudimakta Soil Testing Laboratory Linkat Bagi, Tangai Padaba Lady. Lebak lehaw mangtharak padagi lawsungu gi thabak tawbada pothok ningthina pothok pangamdabagi khudong sadaba kaya hauze mayok na bahawre masigi mathakta chemical gi har amasung tilhat hidak sing sijinabana lebak lehaw manghan bada sauna mateng pangli masina lebak lehaw manghan batana tana nakoina na mafam adu da hoba polam sing chariba aikhoi mioi bada diabetes amasung cancer yauna makal makha kaya gi tamthiraba laina sing thokhalli Maramaduna lebak lehaw manghandana kanduna thamnaba organic oiba law pathapta hena mideng changbagi tangai phataba leide Maramaduna lawmi singna lebak lehaw kanduna thamnaba honabada achauba thodang lawnabasu mantri na appeal toki Scheduled Tribe Demand Committee na Manipur gi MLA singi mayumda thomjin bagi saruk ama oina ngarang Hairo Kendra gi MLA Thoksom Nadesam gi mayumda thomjin duna mitai maitai bu Scheduled Tribe list da salhanna bataksin ki Demand Committee ki mihutching unabada Sri Radhesham Nahai Atopa Purupta Akaiba Piroidaba Mawongda Mitai Maitaibu Scheduled Tribe ki list da salan bahibasi Yamna Maram Saba Kongtang Amani Masibu Mai Pakanaba Honabada Mahaki Maikaidagi Pangbaya Mateng Sing Pangani Hainasu Sri Radhesham na Pongdoki Mangnahai Mitai Maitaibu Scheduled Tribe list da salan na bahonabada Nungnang pa kaya pokliba Atopa Purup Singa Ningthina pau phautuk na tuna wakal taminaraba matungda pandam masi phangnaba honarabadi madugi mai thuna phangpangam gani tabiri papawasi Akisbani Imphal takini Gujarat Bidhan Sabha Mikhal gi ani suba tangka ki ngarang bot hadana ki bada sada humpugi sangda bot hadana ki Mikhal gi mathau tawruba miyoi sing masa masa gi district headquarters sing da halaktuna EVM sing strong room sing da thamkre bot masing thaji ki nipan da thigani Election Commission hai thaudok macha khara thoki banatana punna yengbada ani suba tangka ki Mikhal santi oina pangthoki tangka asida ngarang bot hadina ki besingi manungda Pradhan Mantri Narendra Modi Griha Mantri Amit Shah amishung Mukhy Mantri Bhupendra Patel na jingba chaknai raba miyoi kaya yauki Tangkak asida jila taramarigi Bidhan Sabha Kendra Marputara Hundoida ngarang bot hadana ki Ahanba tangkak ki Mikhal dana sada humpum doi dasmik ama marigi sangda bot hadana ki bani Ngasi pongpa pauche singi maroiba pau singi damak haujek Ngangom Kiran Kiran
Thagachari Nolini America da Manipur gi umorok yona na bathakiba Imphal manung da no bulambi sing samgat na bakhana kiba masung NEP lisingani kungi National Seminar pangthokiba gi pausing na ngasi phungo pause ayamba da maru oyo pau ena phongnare Sana lebakta iril turel gi imai hanthakibadagi Porompat water supply plant mathau tawkhidre Jain Hospital Officer Colony yauna mafam kayada ising piba lab kre haba pauna ahan headline tawri Plan tawdaba lambi khusemna National Highway 102 Velodrome go manare Kanglon ngakna lambi shamdabadagi median marep thumjilakle drain fen ohendore haba pauna pausi asigani sube headline tawri Isel Express ta State level Barak Festival lisingani kunithoy numit nini chumna pangthuklagani Governor Road tagi BT Park phauba cycle track open museum emergency lane semna bakhana kre haba pauna an headline tawri Borobekra PIC Dr. Dilairadana staff phaubu leiramdre Sokhap tengdagi nungnang phaubugi lambi koila tharamdana lupa crore 13.ahum lokthok kre haba Megachandragi wafamna pausi asigi anishu headline tawri Iraibakta NEP lisingni kungi National Seminar Hudokre Isagi Lol Saukanaba Thodang Lobu Tai Haiba Manipur University ki Vice Chancellor Professor and Lokendra na Fondoki Wapamna Ahan headline Tori Soil Management Maru Orekpana District Singda Soil Testing Laboratory Thamnagan Haiba Minister Bishojit ki Wapamna Pauchia Sigani Shuba headline Tori Naharol ki Thodang da Governor na Hockey World Cup ki trophy receipt tawgadori Manipur Hockey ki President Khoirom Loya Lakna Lusimut Team Nangasi trophy lo chatkadori haiba pauna ahan headline tawri US ta umorok KG chatruk thaba hokre Manipur gi organic pothok mapal lamdagi demand hengalakli haiba Minister Latpo Hockey ki pauna pauche sigi anishu headline tawri Sanga Express Manipuri da National Education Policy lisingani kun Ozana Ethics Principal ngakri makai mapung pharoi haiba pauna ahan headline tawri Umoro akang kilo chatruk US yokina ba thadokre haba pauna pausi asigi ahan balawai da phone Pongna phamda smart city gi makha da Imphal da streets for people haibalambi ani samut kaduri haba pauna ahan headline tawri Kongreng da mukta thabagi thabak Manipur da su chendong leina paikap yagani haba Dr. Bedijit ki wafam na pausi asigi ani sub headline tawri Huyalan Pauda election petition Karagidi Aroi Boyle Atuoma Tam Pangadore MLA Santi gi Matak file Torpa election petition gi issue frame Tauke have a pauna headline Tori. Kurai Ohong Pung China Pung Erectanaba police na tear gas captuna control Tauke have a pau omana Pausia Sigi Anishu headline Tori. People's Chronicle da Tamil Nadu gi DGP Saramba Manipuri Masa Pare have a pauna headline Tori. Sanga Express English ta Wuhan laboratory da thabak tawba scientist amana COVID ki virus asi China gi laboratory da sabadagi leak oirekhibani haina claim torkhe have pauna headline tawri Imphal Free Press da hena phaba pothok sing puthokna bagidamak lomi sing lebak le haubu ahingba amagum khangedabani haiba ke devdata ki wafamna headline tawri Manipur Mail da exit poll na Gujarat BJP nu chawno mai pakani haina pare duga Himachal Pradesh na Congress masung BJP cricket inana chalaba yai hairi Morning Bell da Jiribangu Sarkar gi school da grade 4 amadi LDC na larik taklam bathengnare have pauna headline tawri Hills Hornbill Express da UNC gi English ngini kunithoi dagi kuntaruk phau bya no executive sing wasak lawduna thabuk pu ba hauke have pauna an headline tawri Ganphu Mail da None District Working Journalist Union gi ahanu foundation day Longmai Part 4 Peace Land pangthoki gi pauna headline tawri Tamil Times da None da ngasi Governor La Ganesan lakadori have pauna headline tawri Cham Paucheda Manipur gi ADC manga gi recruitment written exam matam kakni ye thoki gi pauna headline tawri Nation 12 to Masona Taramasu Manipur Express tana Autonomous District Council Taruki Makada Tuan post Satur Yankee Long recruitment kaktat kre have pauna headline tawri Nolini Thagaseri Kiran Aruibada Maruiba Pau amuk hana Imphal East ki telepati da labor laisangama tugaira mi haiba wahaudagi Miyamna irang haurakpada police na laksin kre. Amerika te pukhigataba Manipur gi akangba umorok kilogram satru ngarang lamthakre. Amashung Gujarat Bidhan Sabha Mikal gi anisuba tangka ki bot hadinaki bagi sang sada humpu yoki Paulo Jare.